Manipur da hausi fawada COVID-19 positive oiba apunba masing lising amaga chatruk amapan yaukre. Masigi manungda miyoi chanipan ga marifutara taruk discharge tawkhiduna active case masing chatret katara humdoi leiri. India ki oina su hausi fawada apunba positive oiba masing lakh nipan lising humdra nipan henkre. Amaromda laina asina maram oiduna sikhiba masing na lising kun humdoi ga chamaga humfutara marini. Malem yoina tamthiraba COVID-19 na nahankhiba apunba masing crore ama lakh kun mapan lising taraga chahum yankhai taret yaukre. Masigi manungda apunba miyoi lakh humdra mathoi lising tara taruk ka chamapan ga yankhai taret discharge tawkre aduga miyoi lakh manga lising humfumapan ga chamaga kunipana laina asidagi leikhidre. Amaromda laina asina sibagi masing ka hena hengatrabasu sandokpagi changdi adumak wangli. PMGKAY ki chakthung sing yum da yauhalamba adu chahi asigi July thadagidi navsa gi beneficiary khaktana chakthung asi fanghalagani haina CAF and PD Minister Karam Shyamna phongdokre. Manipur lenga ki makhada leiba tongan ba loisang kaya ki employees singi dearness allowances sing yauna pifam thokpa demand sing pithok tababu yaningdaba phongdoktuna chatharakpa lockout cease work strike ki saruk ama oina ngasi Secretariat Service ki employees singna protest tawkre. Hauzik sathariba COVID-19 ki lockdown asi khajiktang komthokpaga Manipur gi chinggi lamsingda chatuna miyamna thengnariba khudong chadaba sing yengsilagani haina Rajya Sabha ki MP Ningthau Lesemba Sana Zawbana phongdokre. Jiribam district asigi mayol fauduna chatliba National Highway 37 jail mamang hairaga su khangnariba lambi sarug asida komkut kaya leibana chathok chasinda chawna akaiba pibada natana accident toina thokpana miyamda awaba kaya mayoknare. State Bank of India SBI gi Babuparada leiba Regional Business Office RVO gi Regional Manager Green Sarmana luchingba bank asigi mihut singna COVID-19 dagi ngangthoknaba ngasi Chief Minister da PPE 350 amadi laying bada sajananaba ventilator ahum mating pangkhrai. Masigi mathakta Janim samasung RIMS ki authority dasu PPE chamyangkhai mating pangkhi. Polam singasi Corporate Social Responsibility CSR gi makhada pibani.